Rimsta laibak thiba thaudok amada angang unabada nupi ama laikhidabaga mari leinana khoisaw naraba patient gi mioi singna rims ki khwaidagi mathau masak khangba doctor ama fukhibabu Teachers and Medical Officers Association akandem tawrakle loinana association na thaudok asigi matangda warep khara laukhre warep singi manungda Dr. Furamba mioi sing fadriba fawba amadi hospital asida thabak tawbada safe oidriba fawba rims ki thabak pumba OBD Operation Theatre Preventive Medical Examination na chingba sing khudaktagi Leplagani haidi ngasi association na thorkiba cherola mana makhata arduna Dr. Furamba mioi singi mathakta RIMS authority na FIR ama lokhat handuna logi oiba chairak piba RIMS ki complex manungda healthcare providers singi thabak thoramda ayet apan pibidaba RIMS authority na thawong adu kandem tawhanba social media da lana pau sandukli RIMS authority na clarification piba RIMS security ki thabakta hoba leiriba sigi mathakta inquiry chathaba Haina warep asida yauri thabak sing asi pangthoklaba matungda hanagum RIMS ta normal duty makha chathagani haiba wafam yauri adubu hanana RIMS hospital da admit tawduna leiriba na layeng liba singi oinadi makhata na adumak layengani haina warep asida palakli